नुमिदांग पुंग तरेट की मतुंग द यू योनबदा अथिंग थमले ngarang December 8 tagi hauraga sekmai gi akoibda leiriba sekmai tendongyang maharabi phaidinga gi akoibda leiriba yu vendor singamadi dukan gi namada yu yoliba sing नुमिदांग पुंग तरेट की मतुंग द हांगबदा अथिंग थमले हाइना आरामबाई तेंगोल gi machin satpa Robin mangang khoirakpamna social media gi khothangda phongdorakle hauzik oreba phiba masida नुमिदांग gi matamda yu thaksin naraga yamna toina pamdaba thodok khana sainaba kya tholakpadage tangai phadana thohaningdaba thodok thoktana bagidaba नुमिदांग पुंग तरेट की हाइरिबा मफम सिंग असिदा यू योनबा मति थकपदा अथिंग थमले हाइरि ड्रोन अमा थागलखरे ngarang ayuk पुंग 10 रोम ताबा मतमदा कुकी मिलिटेंट सिंग ओइगनि हाइना थाजबा ड्रोन अमा पांगै एरिया gi नोंथाकी सरukta matam sangna paiduna leiba maikai adogi miyamna uba phangki hairi manak nakpada leiba khunja singna phongdorapugi matungina ड्रोन adu ayuk पुंग 13 henba phawba पांगै एरिया gi नोंथाकी सरukta कोइpai paiduna leiramlaga mafang khangduna mangki हाइरि December tang 10 miyam gi asoba khungsat ama satkadoriba sida miyam punna saruk yamina si haina lup mangana paujelakle lakadoriba December tang 10 miyam gi oiba asoba khungsat ama satkadoriba sida lamdam masida leiriba ireisa khudimak satra satri amade naharol khudimakna saruk yabina bahaiduna ohar amuko poirei leimarol ama awaba amade MSF hairiba lup manga asigi convener El Pratap singna phongdokhre wafam ase ngarang kwakithel akam lekai da leba amuko office ta pangthopa pau gi mifam amada phongdokhibane masa khangdaba sa amana yen nganu sing halamle matam kharagi mamangda Manipur gi chingi sarukta leiba kaijenglanggumba sa makhalabana tampaki sarukta kumtharaktuna numidangda yumda loiba yen nganu sing paktakna na sabugi thodok thokra matong ngarang kaksing district ki manungchanba hianglam gi mafam kharada masa khangdaba sa amana imung amada loiba yen nganu sing halambagi thodok thokre haire ngarang numidang hianglam gi imung amada loiba yen nganu sing halamba amade nganu yen sing adugi puknung gi saruk sing hogaiduna sa kebagi khudam sing phangki haire oiraliba phiba maduda maikai adogi miyamna section tharang lokhatpasu haukre haujuk phawba karamba sa makhalna yen nganu sing halaba matungda thibong therel gi saruk sing dhamak sabagi thabak sathabano habase khangbangam laisram kamal babu mangkibaga mari lenana semkiba committee na laimakong army camp ta satuna inquiry chathakre laimakong army camp manungda mangkiba laisram kamal babu gi matangda semkiba mioi mari na saba committee na laimakong army camp ta satuna inquiry chathakre haide kangpokpi district magistrate Mahesh Chaudhary kangpokpi district SP Manoj Prabhakar kangpokpi SDC CH Hepha Imphal West ki ASP Sibakanta amade 57 Mountain Division Signal Regiment Commanding Officer so sarugyake spot verification loro matong laisam kamal babu gi imung manung gi miyosing onaduna investigation asigi matangda wadi sana ki hana paus na khatare Alu Arjun gi film Puspa 2 the rural film premiere show utpagi thoramda Hyderabad ki theater gi wangmada mina krikri insinaduna netsin nabagi thodokta sahi kunthra ga mapan gi nupi ama laikhidre hari laikhidraba nupi adugi awabada mateng oinaba Alu Arjuna lupa lakh 15 gi senpham donate tokre hari Tamenglong gi CGM court mathau pangthokpa ngamdana leire Rongbai Naga People's Organization Manipur gi mamang sahi 2023 gi May 3 dagi irang hek tholakibadagi Tamenglong gi CGM court asi ngasi phawba mathau ningthina pangthokpa ngamdana leire maram asina irang asi laksinduna mahausa gi punsida hanjilaktir phawba court asi Tamenglong amasung Imphal da numit 15 ni thamduna mathau tohanbiyo haina Rongbai Naga People's Organization RNPO na lengakta taksilakle Manipur Press Club ta ngarang pangthokiba pawgi mifamada RNPO ge wangangloi asin pawgang maina phongdokibada status da tholba irang asina maram oiduna Tamenglong da leiriba CGM court ase ngasi phawa mathau ningthina tawba ngamdana leiri court asina mathau tawba ngamdana leiba sina district asigi lairaba miyam gi oiba wakat kya ama suspension natraga pending da leiri masigi mathakta court asida leiriba case kharadi akaknaba matam gi manung da loisingada yawbana miyam da hena nungaitaba mo hel haike Tamenglong gi CGM court asigi judge ayamba mitei ni advocate sada 95 ti mitei oibagi mathakta court asigi staff ayamba su mitei ngaktani adubu irang asina maram oiraga mitei amata singda satpa yadana leiriba asigi yengbiraga court asi numit 15 ni gi oina Tamenglong amasung Imphal da lehenduna function tawai hanbiyo court leiba uki furuki oiba litigation sing Tamenglong da adumak tawjasano aduga mitei advocate na council oiba litigation sing na Imphal da adumak makhata na sathaba yanaba mari lenabo authority sinbiyo haina so mahangna pungning sing senke